ꯂꯐꯨ ꯕꯣꯔꯥꯅꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯆꯥꯗꯣꯏꯁꯤꯀꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯣꯔꯣꯛ ꯅꯝꯈꯥ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯄꯥꯡꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯔꯛꯀꯦ ꯍꯥꯏꯕꯗ ꯍꯋꯥꯏ ꯊꯣꯡꯕ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯕꯣꯔꯥ ꯈꯔ ꯂꯩꯔꯦꯀꯣ ꯕꯣꯔꯥ ꯃꯈꯜ ꯃꯈꯜ ꯂꯩꯔꯦ ꯁꯤꯡꯖꯨꯅꯦ ꯁꯤꯡꯖꯨꯁꯤꯗꯤ ꯇꯣꯠꯇ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯣꯠꯆꯔꯛꯑꯒꯦꯀꯣ ꯈꯨꯠ ꯍꯥꯟꯅ ꯍꯥꯝꯃꯛꯑꯕꯅꯤꯀꯣ ꯃꯌꯥꯝ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪ ꯆꯦꯂꯦꯟꯖ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯅꯦꯆꯔꯦꯜ ꯁꯤꯡꯖꯨꯅꯤ ꯃꯤꯃꯤ ꯌꯥꯎꯗꯕꯤ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯍꯥꯞꯆꯔꯒꯦꯀꯣ ꯍꯨꯛꯏꯉꯩꯗ ꯑꯗꯨꯒ ꯁꯤꯡꯖꯨꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒꯦ ꯃꯌꯥꯝꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯁꯤ ꯍꯩꯊꯔꯣ ꯁꯨꯝ ꯄꯥꯏꯔꯦ ꯆꯠꯂꯕꯅꯤ ꯍꯧꯖꯤꯛ ꯄꯨꯡ ꯅꯨꯡꯊꯤꯟꯒꯤ 3 ꯇꯥꯔꯦꯀꯣ ꯁ꯭ꯋꯥꯏ ꯊꯝꯒꯦ ꯊꯕꯛ ꯃꯌꯥꯝ ꯆꯠꯂꯨꯕ ꯍꯜꯂꯛꯄ ꯉꯥꯏ ꯃꯌꯥꯝ ꯂꯐꯨ ꯕꯣꯔꯥ ꯆꯥꯕꯤꯔ ꯂꯐꯨ ꯕꯣꯔꯥꯅꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯆꯥꯗꯣꯏꯁꯤꯀꯣ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯦꯔꯥ ꯂꯐꯨ ꯕꯣꯔꯥ 하은이 나 굽게 구웠대 자 라면을 잘 뭐로 넘어가 아왜 하나 ꯃꯌꯥꯝꯅ ꯆꯦꯂꯦꯟꯖ ꯌꯦꯡꯕꯤꯅꯤꯡꯉꯗꯤ ꯃꯊꯪꯗ ꯍꯥꯏꯗꯤ ꯀꯩ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯂꯥꯁꯇ ꯆꯥꯒꯗꯕ ꯇꯨꯝꯅꯕ ꯁꯣꯗꯥ ꯕꯥꯏꯒꯞ ꯌꯥꯎꯕꯅꯤ 너무 가보라
ꯃꯔꯣꯏ ꯕꯣꯔꯥ alu bora ꯃꯌꯥꯝ ꯎꯇꯤ ꯊꯣꯡꯕꯁꯨ ꯂꯩꯀꯣ ꯎꯇꯤꯗꯣ ꯆꯥꯟꯅꯗ꯭ꯔꯦꯅ ꯁꯣꯝꯗ ꯃꯍꯥꯎ ꯌꯦꯡꯒꯦ ꯎꯇꯤ kopi
ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯕꯥꯏ